Aramba News Guwahati da Manipuri Pau tabiriba singbu ihan hanbumaktada chingangbam Sujdrani na khurumjari. Hojing asigi samlappa mariba Pau sing lobirase. North East Democratic Alliance Nedagi convener suariba Assamgi Senior Minister Dr. Himanta Biswa Sarma na ngasi Jalukbari Guwahati Kendra gi oina mirepche pishinkhre. Mirepche pishinringagi mangoina na Dol Govinda amasung Kamakhya khurumlaba matung Guwahati gi Borolumuki Sonaram Lampakta gi horga Kasari Ghat ki DC office yongna miyamgi achoba roadshow amasu chatki. Roadshow asida Chief Minister Anina Yetka Oigada leptuna habadi Manipur gi CM N Biren amadi Assam gi CM Sarbanand Sonowal amasung Union Agriculture Minister Narendra Singh Tomar su saruk yakhi. Assam Sahitya Sabha gi Vice President su oribi mahaki apokbi Mrinalini Devi su machanupabu yaifa mangol pinabagi dama mirepchi pisin bamatamda lakhi. Himanta gi machanupa Nandisu mapagi mirepche pisinbada anirak suboina handaksu saruk yakibata natana Himanta gi loinabi Riniki Bhuya Sarmasu mapuroibaga loinana road soda chatminakhi. Jalukbari miyamgi angpa support amasung minungsi ngasi uba phangkibata natana miyamna Himanta lairiba makhaidi Jalukbari Himanta gi ni haiki amadi mahakpu laigumna nungsijaba amadi thajaba thambagi wafam kayasu miyamna phongdokhi. Panbayai Inglisingani amadagi hauna marirak lisang sitna Himantana Jalukbari dagi assembly da karakli Inglisingani tara mangada mahak BJP changki amasung Inglisingani tara tarukta amuk BJP gi mirep oina kendra asidagi mahak karakhi affidavit ki matungina Minister Himanta Biswa Sarma gi maral mathumasi lupa crore tara taret mukni adubo hogzik phawbagi oina Assam da khwaidigi maral mathum leibada number 1 da leiribasi Hazo kendra gi Congress mirep Dulu Ahmed ni Lupa crore Nipumapan Utli. Nakalamaromda Congress Luchingba Rahul Gandhi su numit nini gi khongcheta Assam da thunglaki bagaloinana mathak Assam gi manungchanna Lahowal Chabua amasung Dumdumagi mega road show singda saruk yakhi. Jami singda BJP na khusumal lupa chamaga humpudaret khaktamak piri adubu Congress na lengak pairabade lupa chahumga humpumanga soidana pigani haibagi thazaba phongdokhi. Rajya Sabha gi MP suariba ningthau laisemba sana zawbana RIMS pu AIMS ki thakta pukhatnabagi Health Minister Dr. Harshvardhan da thakiba iba cherol adugi pakhumoina RIMS ki maikaidagi marik chumba proposal ngairi haina haukiba March ki tang tarada Union Minister masamakna khuyek thaduna iba cherol ama tharakre hairi Haukiba March ki tang tara tare amasung tara nipan gi lonaba ahingda tanker ahum Kanglatong bida khulai paiba kukini chingnaba singna lut Taukiba Togdok Aduda Chenaba Mioi Ahum Pagatle Haina Ngasi Manipur gi CM N Birena tweet tawrakre loinana gari singda amangata thokan khiba mobile phone amadi sel mun khiba adugi compensation su piragani amadi ngasi nungthildagi driver singna steering paibasu haukhre hairi Sana khonabada mai onsilasi haibagi pandamda Kangleipak Students Association na chahi khudingi chathabagum handaksu lagliba March ki tang kuntaret tagina April ama fawba tarasuba Kanglei Mega Sports Festival Inglisingini kunmathoi pangthoklagani haire Iramda miyamgi apunba khorjailub ima khol Manipur na sinduna lagliba March ki tang kulhumdoida Manipur Press Club ta lubasigi taramapan suba mapo kumonga mari linana chahigi irau khol chepong phongani amadi waribam maino poetry award angom sarita gi sereng larik akai balikli macheta piragani hairi thoromasida larik ani amasu phonggadori Ngasi Mizoram gi mihut khutpu amana New Delhi da Union State Home Minister Nityananda ga unaduna Myanmar dagi Mizoram da changlakliba refugee singi relief ki thorang loinana Assam Rifles po hauzik lariba makoi gi camp asidagi jokhau sang da tha khinabaga mari lenana wafam pukhal aduna khanan ainakre Mihut khutpu asida MP ani State Planning Board ki Vice Chairman amasong MNF ki advisor su yauki Itanagardo autorikso amagi manungda nahaoiribi nupi amagi asiba hakchang phangkhre police ki wafa matungina hakchangda asogapan thokhibagi mami amata taramde maramaduna drug overdose number moiduna siba oiramgani haina chingnaba phongdorakhi panbayai state asida mayai kabani sasinabagi chang yamnamak hengalakpadagi state asigi CM Pema Khanduna handaktasu pendaba phongdokhiba laikhrabane Manipuri Sahitya Parisad Tripura na chahi ani ki oina piba mana phangadaba singi ming lauthokre
ꯃꯤꯡ ꯂꯥꯎꯊꯣꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯂꯥꯀꯥꯟꯗꯤꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯁꯨꯕ꯭ꯔꯥꯝ ꯍꯥꯏꯔꯒꯁꯨ ꯍꯦꯟꯅ ꯈꯪꯅꯕ ꯃꯣꯏꯔꯦꯡꯖꯝ ꯗꯦꯕ, ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯀꯕꯤ A.K. ꯁꯦꯔꯥꯝ, ꯇ꯭ꯔꯤꯄꯨꯔꯥ ꯕꯥꯃꯨꯇꯤꯌꯥꯒꯤ ꯅꯣꯡꯔꯥꯛꯄꯝ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔ ꯗꯠꯇꯅꯆꯤꯡꯕꯒꯤ ꯃꯤꯡ ꯌꯥꯎꯔꯤ꯫ ꯃꯅꯥꯁꯤꯡ ꯑꯁꯤ ꯑꯒꯔꯇꯂꯥꯗ ꯄꯥꯡꯊꯣꯛꯀꯗꯕ ꯄꯔꯤꯁꯠꯀꯤ ꯆꯍꯤꯒꯤ ꯃꯤꯐꯝ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12 ꯑꯃꯁꯨꯡ 22ꯗ ꯂꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ngasi Mamta Banerjee na BJP gi mathakta ayubi thakta hulladuna ngangkhre Bengalbu thugaiba pamba party ni haibadagi horaga khwaidagi motpa political party ni fawba haiki BJP na Bengalbu Mirzafar gum na thazaba manghangani haikibada natana Dushasan gi party ni su haiki nakalamaromda BJP gi mathakta karimata thazaba thamdabaga loinana EVM fawba semdok semjin tawba ngamba party ni haibagi ingit piraduna voting loraba matung EVM seal tawgadabani EVM khudingmak ngak sengadabani pulisna tanthoroklaba fawbada EVM manaktagi hendokpa yade haina Mamtana maki party worker singda thona hapki tasengnamak election matamda party singna politician singna micham miyambo kari oina uriba angakpani Kamala Hassan na AIADMK gi manifesto gi mathakta hulladuna AIADMK na lemna washing machine pigani haribasi chumde practical su oide haikre aduga Tamil Nadu gi mafam khudimakta makal canteen hangdukani haina Kamal Hassan nangasi thazaba piki adubu mahaki asidi yamnamak practical loiba leita lairaba singi su yamnamak kanagadaba thorang amani masamakna haizaki COVID pandemic ta mideng thamlaga Bachelor of Architecture habadi BR degree course ki academic session English singini kunmathoi kunithoi gi oina admission eligibility komthok hankre Lebasigi Education Minister Ramesh Pokhriyal Nisakna haikiba matungina Physics, Chemistry amasung Mathematics ta minimum chada yankhai amasung aggregate chama supna ani komthokhanduna class 12 ta Physics, Chemistry amasung Mathematics ta pass mark khaktamak natraga maths yauna diploma da mark chama supna ahum phanglagadi admission tawba yagani hairi Hogiba pung kunmari asigi manungda awangnopogi state singi manungda hojik phawbada ngasigi oina COVID-19 positive oibagi report lakraba state singi manungda Tripura da tara Manipur da ama Meghalaya da ahumni amadi Mizoram da ngasidi COVID ki anoba positive case amata phangkidre Panbayai hojik Tripura da active oriba case masing kunmathoini Manipur da kunmari amadi Meghalaya da kuntramathoi Asum nangasi India da COVID ki anoba positive case hojik phawbada lising marphugi mathakta phangkibaga loinana lising nipugi matakta phangkibaga loinana lising nipuga chatred humbudra manga yaukre apunba nabagi masing crore amaga lakh 15 lising angkhai mari chatred ka humpu mari yaukre hojik active oriba case masingna lakh ani ga lising marfu manga ne amadi hojik phawda India da COVID anaba ngasi goina chamaga marfu taret laikhidabaga loinana apunba laikhidabagi masing lakh amaga lising angkhai mapan chongwa ga marfu 3 yaukre India da COVID na khwaidagi sokhaliba state Maharashtra da ngasigi oina hojik phawbada COVID ki anoba positive case lising kunmanga gi mathakta phangladuna haibadi lising kunmanga ga chatruk marfumathoi phangkhre amadi Maharashtra da hojik phawbada COVID na maram oidana mioi ngasigi oina humbudra laikhidre amadi hojik Maharashtra da active oriba case masing lagamaga lising humbudra tare chonga ga humpuni Asumna Maharashtra, Punjab, Karnataka, Gujarat amasung Chhattisgarh state manga asida anoba COVID case khangwang wangkhalakli panbayai ngarangdi Maharashtra da nongmagi changda khwaidigi wangna anoba COVID case lising kunmanga ga chanipan kuntramdoi phangki asumna Maharashtra gi mathangda Punjab aduga mathangdana Kerala na laiki Jaidaksida Punjab ki CM Captain Amrinder Singh na hayengdagi state sinba thungna athingba kya laukthokhibaga loidana medical amasung nursing college sing nattaba atay educational institution sing Mars ki tang 38 fawba thingjinnaba laukthokre cinema hall amasung mall sing da su athingba kya thamkhre cinema hall sing chada yankhai capacity ki changda hangdoknaba loidana mall sing dana amukta da miyoi chamadagi hena changhandana basu haikhre Aduda sunatri Gujaratna Municipal Corporation Nipangi area da lagliba April tang tara fawba school classing suspend tawkhre adubu online education amasung home learning di makha chathagani hairi aduga secondary amasung higher secondary school sing da first exam di online da adumak pangthokani su hairi
ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗꯒꯤ ꯂꯦꯞꯇꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯄ꯭ꯔꯣꯇꯦꯁꯇꯔ 9ꯁꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯣꯡ ꯋꯥꯟ ꯁꯍꯔꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯔꯃꯤꯅ ꯂꯥꯏꯚ ꯑꯦꯝꯌꯨꯅꯤꯁꯟ ꯁꯤꯖꯤꯟꯅꯕꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 9 ꯁꯤꯈꯤ, ꯑꯗꯨꯒ ꯅꯣꯔꯊ ꯏꯁꯇꯔꯟ ꯁꯍꯔ ꯂꯣꯛ ꯌꯥꯎꯗꯅ ꯄ꯭ꯔꯣꯇꯦꯁꯇꯔ ꯑꯃ ꯁꯤꯈꯤ ꯍꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯅꯥꯎ ꯅ꯭ꯌꯨꯁ ꯄꯣꯔꯇꯦꯜꯅ ꯍꯥꯏꯔꯤ꯫ ꯌꯥꯡꯒꯣꯟ ꯑꯦꯔꯤꯌꯥꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯃꯁꯨꯡ ꯁꯤꯕꯒꯤ ꯄꯥꯎ ꯂꯦꯞꯇꯅ ꯂꯥꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯎꯆꯦ ꯑꯌꯥꯝꯕ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯁꯤꯕ ꯅꯥꯕꯒꯤ ꯇꯥꯡꯗꯥꯡꯕ ꯃꯁꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯁꯤꯕꯒꯤ ꯃꯁꯤꯡ 214 ꯌꯧꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯕꯤꯕꯤꯁꯤꯒꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯅꯥꯏꯄꯤꯗꯥꯎ ꯑꯦꯔꯤꯌꯥꯗꯒꯤ ꯐꯤꯖꯝ ꯁꯦꯠꯄꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯕꯤꯕꯤꯁꯤ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯕ꯭ꯔꯤꯇꯤꯁ ꯍꯥꯏ ꯀꯃꯤꯁꯅꯔꯅ ꯖꯔꯅꯦꯂꯤꯁ ꯑꯁꯤꯅ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯄꯨꯊꯣꯛꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯑꯦꯟꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯔꯤꯖꯟ 18ꯗ ꯃꯈꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ 70 ꯊꯥꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯕꯨ ꯀꯟꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯁ꯭ꯀꯨꯜꯁꯤꯡ ꯅꯝꯗꯅ ꯂꯧꯁꯤꯟꯕꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯛꯄꯨ ꯈꯣꯡꯒꯣꯏꯅꯕꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯚꯦꯛꯁꯤꯟ ꯃꯥꯏꯇ꯭ꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯀꯤ ꯃꯈꯥꯗ ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯀꯣꯚꯥꯛꯁꯤꯟ ꯚꯦꯛꯁꯤꯟꯒꯤ ꯗꯣꯁ 1,02,000ꯒꯤ ꯀꯃꯔꯁꯤꯌꯦꯜ ꯁꯄ꯭ꯂꯥꯏ ꯃꯣꯔꯤꯁꯤꯌꯁꯇ ꯏꯟꯗꯤꯌꯥꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯃꯣꯔꯤꯁꯤꯌꯁꯇ ꯀꯣꯚꯥꯛꯁꯤꯟ ꯚꯦꯛꯁꯤꯟ ꯊꯨꯡꯈꯤꯕꯒ ꯂꯣꯏꯅꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯨꯠꯇ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯄꯟꯕ ꯌꯥꯏ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡ ꯌꯥꯎꯅ ꯂꯩꯕꯥꯛ 72ꯗ ꯏꯟꯗꯤꯌꯥꯒꯤ ꯑꯈꯟꯅꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤꯒꯤ ꯃꯈꯥꯗ ꯚꯦꯛꯁꯤꯟ ꯐꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯃꯦꯗꯤꯁꯤꯟ ꯑꯦꯖꯦꯟꯁꯤꯅ ꯑꯦꯁꯇ꯭ꯔꯥꯖꯦꯅꯦꯀꯥ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯑꯁꯤ ꯁꯦꯐ ꯑꯃꯁꯨꯡ ꯏꯐꯦꯛꯇꯤꯚꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯑꯦꯁꯇ꯭ꯔꯥꯖꯦꯅꯦꯀꯥ ꯚꯦꯛꯁꯤꯟꯒꯤ ꯃꯇꯥꯡꯗ ꯌꯨꯔꯣꯞ ꯌꯥꯎꯅ ꯂꯩꯕꯥꯛ ꯈꯔꯅ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯥꯏꯗ ꯏꯐꯦꯛꯀ ꯃꯔꯤ ꯂꯩꯅꯅ ꯋꯥꯀꯠ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯆꯔꯥꯡꯅꯕ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯑꯁꯨꯝꯅ ꯁꯦꯡꯗꯣꯔꯛꯄ ꯇꯥꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯌꯦꯡ ꯊꯥꯡꯖ ꯑꯃꯁꯨꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯑꯃꯨꯛꯀꯁꯨ ꯂꯥꯛꯇꯨꯅ ꯕꯤꯖꯦꯄꯤꯒꯤ ꯚꯣꯠ ꯈꯣꯝꯒꯗꯧꯔꯤ꯫ ꯀꯣꯚꯤꯗ ꯀꯦꯁ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯄꯟꯖꯥꯕꯀꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 38 ꯐꯥꯎꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤꯅ ꯕꯦꯡꯒꯜꯒꯤ ꯃꯤꯔꯦꯞ 194ꯒꯤ ꯂꯤꯁꯠ ꯂꯥꯎꯊꯣꯛꯈꯤꯕꯗ ꯂꯣꯛ ꯁꯚꯥꯒꯤ MP, ꯐꯨꯠꯕꯣꯂꯔ ꯑꯃꯁꯨꯡ ꯑꯦꯛꯇꯔ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯕꯦꯡꯒꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤꯗꯃꯛ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ 70,000 ꯊꯥꯗꯔꯒꯅꯤ꯫ ꯉꯔꯥꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯃꯇꯥꯒꯤ ꯈꯦꯂꯥ ꯍꯣꯕꯦꯕꯨ ꯕꯤꯀꯥꯁ ꯍꯣꯕꯦꯗ ꯑꯣꯟꯊꯣꯛꯄꯗ ꯅꯠꯇꯅ ꯃꯃꯇꯥꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯗꯤ ꯈꯦꯂꯥ ꯁꯦꯁ ꯍꯣꯕꯦ ꯍꯥꯏꯈꯤ꯫ ꯀꯦꯖꯔꯤꯋꯥꯜꯅ ꯆꯍꯤ 19 ꯃꯊꯛꯀꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯗ ꯀꯤꯂꯔ ꯍꯥꯏꯔꯛꯄꯒꯤꯗꯃꯛ ꯄꯨꯇꯤꯟꯅ ꯖꯣ ꯕꯥꯏꯗꯦꯟꯒꯤ ꯃꯊꯛꯇ ꯍꯨꯜꯂꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫